फोंदोखरे लिसिंग नि तारामरी द संगाखिबा थालोन प्राइमरी हेल्थ सेंटर गे नोवा बिल्डिंग ngasi phawba sizinadana leire amadi Rajni Ranjan Rasmibu Manipur ki Chief Secretary hapkre o Nabagesor Chief Secretary famdagi lokthokhibabu ningthau khongi praja singna yaningda phongdokre Kurundre as tibigi pawmeng tabiri sing taram nok sabolo na paw sandono pizri Ising tumjin kraba lokfam singgidamak lomi singna tengnari ba awaba sing khradang oirabasu kohan nananaba tha hungi manungda lokpayaba phawmakhal RC Manifau 12 MTU 101 lomi singda lohol natraga faudi oina sarkari maikidigi lemna piragani haina Chief Minister Nongthomam Birena phongdokre wafam singa si Sam Secretariat pangthopa pawgi miphamamda Chief Minister na phongdokibani ngasigi miphamaduda CAF and PD Minister Karam Siam Agriculture Minister V Hankalian Parliamentary Secretary Awangbaw Newmai Agriculture amadi Veterinary gi Director Singsu Sarwaki Chief Minister na makatana handagi sawsina Imphal East West Thawal Bisnupur amadi Ukhrul District ki apunba lokfam hector lising nepu rom ising na tumjin kre handak thenari ba sing isaw asigi matangda Prime Minister level da khanganduna paikat payaba thabak sing amadi pi bayaba mateng pirakani habigi thazba leire maragasida Manipur Sarkar gi maikai dagi su angam thak to honaduna ising kaikhu mafam sing ayamba thingmangam le haike MTU 1010 haina su khangnaba masi si tha humdu lokpaya aduna madung makhalgi seat che ko available ore ready leire ado haiba sigi koigi lohon haitare charge jo ko department na pine ba state government ko masigi demukta ko prepare to ba hore lohon je ko ni pine du kana gumba lohon loroi ai khoi maru ni lojirga lohon hulaga ko tawjage haraga su madu gi seat ko available ore lair ba longi praja sing lo ruga ma hinjoba du ba lokthok puthoga Chaja chaga the Nina Iraga labels in the Pakaliba, Nuaitaba Isau in a Kari Toka again at the Potu, State Government, Sugumba Agriculture Department, Kutang the Gi, Atimba Matam, that Haunda, Port Putoga, Putona Whistle. Agriculture Minister V Hankaliana RC Manifau 12 asi lomi singda phangana ba mapung phana thorang tore isaw sina yumda yokpa sa san o yen nganu na singba sibagi paw leire department na rapid action team semduna hidak kap thobagi thabak paikale haike koina area tarada fodder piba hore machinja kharo watpanina maramaduna hojigi department sina veterinary department gisu toba jaba thorang tore hojigi awaba lera rohena haijage Consumer Affairs Minister Karam Siamna isaw da seng phangdabagi awaba leirabasu koknana ba matam khudingmakta seng kiloda lupa kunithoi paisa yangkai ga humdoida marang kaina phangalagani hauzik ahan bagi oina seng metric ton lising amasani leire meyamna awaba taringai tanja sida National Food Security gi singthoktan leiriba seng sing jun phawbagi singthokpa yargani haike ade koina seng si phangdrabani na wal saba phangdre aduna seng si phangan biu haidana the pressure ma sarkar as the law honorable CM the request of Jargas the honorable CM na initiation lawga bar sarkar da saigi cabinet PDG honorable minister the say tharga akoi CNC lawjabani ngasigi pawgi mefamaduda pawmi singna hangba wahangi pakhum piraduna Chief Minister na MDS ki case CBI da sinakre traffic signal light CCTV amadi police ki petty gi tangdang ba amasu numit tarani sigi manung da khanglagani haike department manung gi oiba tawbo sidai da che chang losan na ba question na ba madu gi difficulties dum lei ID involved to mi dum yauna ba yawbun na riba aduna adu gumagi tlai aduna ai sum khan bada CCTV di just ngasigi mga tarani soy manung dum thola ani kano gi su bel ki su dum thola ani adu ngasagi service ki SIT gi madu maru in election code of conduct violate tawi na traga tawde na tawbani madu gi du yam kana husi thigal president ayamba lo shala haitare ayamba lo shala adu ga election code of conduct violate or machine du di hoi madu gi result ai husi haiba hairo ke mai SIT du lai gramina thura ni na du mai na ithamge
Lisingani taramari da sanga kiba Thalon Primary Health Center ge nova building ngasi phawba sizinadana leri nauna community health center oina upgrade tawkraba center asi MDS na sab Dr. Sange Barrack Staff Quarter da langsang oina sizinari kari maram gi damakta nova building asi sizinadribano haina Thalon Kendra gi MLA Bungjagins Baltena yengsin besatpada so lolaga lerama thengnaki so mangki haibadagi so thugairaga building gi pibam yengsin ki Anova sanga du the lermriba moong amadi sanga du yongna nabat lambi leram dabada MLN ning bakai ki MLN center asigi hosi uriba pibam pending ai oide lambi pauna batata natana quality control torum dabagi mamitai maramasina building saramriba agency gi matakta thabak lokalagani haiki health sector asigi MO in charge Dr. Thangjing Mana Anova building asi lang pham oibe aba mafam oidebata natana mai singi kudung sabasu amata phangde leriba kasing asi ningkhar ko yabi akiba phawba lei haiki We are not using this building. It has a few causes. Number one is approach road. We have staffing problem. We have electrification problem, and it's properly. It seems quite properly furnished from outside, but from inside it's not in a usable condition. So those are the few reasons why we're not using the building. Rasni Ranjan Rasmina Manipur ge Chief Secretary oiragani lising masamapal marpu humdogi Manipur IAS ke cadre sibu Manipur ge Chief Secretary oinangasi order thokre hani ge Chief Secretary o nabgisorna State Academy of Training ge Director General oina posting pikre Nauna Manipur ge Chief Secretary oigadriba Rasni Ranjan Rasmi ase Ministry of Environment, Forest and Climate Change Government of India ge Special Secretary oina thabak puduna lakhibani mak environment ki lamda matam sangna tabak torpagaloina lisingani Nepal-dagi lisingani Taragahundoi fawa Ministry of Environment and Forest ki Joint Secretary oiduna tabak torki Mahak trade negotiator ge experience lerba mioi ama oibeta natana Bharat Sarkar ge Ministry of Commerce and Industry ge Europe Division ge ahanba India ge Director oina lisingama samapal marfutara Nepal-dagi lisingani ama fawa tabak torpagaloina na makhatana Europe Division ge advisors oiraki Amaramda o Nabakishorbo Chief Secretary Pamdagi Lokto Kibu Yaning the Bufang to Nangasi, Ninto Kong Katilda, Lamdamadongi Muikana, Wakat me from Setakre, Sarugakiba Muyamana Fangdoropada, Manipur Sakana, Miti Masama Chief Secretary, Pamdagi Loktolaga, Atopa, non Manipuri Amabo, Chief Secretary, Ohenbagi Maram Karigino, Atubomatam the order si Handok Trabadi, Kongjang Sang Silagan Haki. Ikai kumna damatik char Manipur ki Chief Minister na tawtholok ba thabak sing aikoi mam na appreciate tawi parjana yamna yaning ba thabang ta tawi ane koi harau jai adubu ngasi thokiba Manipur ki Chief Secretary o Nabakishor paitei macha amabu sindolaga mapan longgi mi amabu Chief Secretary hapase aikoi lebak naja punam naja pam thokte ikoi yaning de masi aikoi athuba matamda Chief Minister na Honorable Chief Minister na order si kapthat piu karingbo order si kapi de bataragati hayeng degi hauna ikoi gi tidim line si block tawragani aduga to pajaga sing da si organization singa samnaraga ikoi na Manipur gi mafam budi makta ban tawba horagani yaragadi khudakta thokibo order si cancel tawbiu haina Manipur gi Chief Minister bu ikai kumnaje bagaloina na nolukchari GST Sanabadagi LPG gi mamal hengat palekte haina oil industry gi state levels coordinator SI Singh Funglokre Classic Hotel Pangtokiba GST gi seminar kam awareness thoromamada wafamasi mahana funglokibani state levels coordinators oil industries Manipur na sinno pangtokiba thoromatuda Central Excise and Service Tax gi commissioner Gaigandin Spanmai Indian Oil gi chief manager finance SK Gosu Suraki SI Singh na GST Sanarpada Oil Industry Singh da Holakadaba Kagi Matanga Tormasi Pangtopani Hausi Fauda Kerosene Amadi LPG GST gi Manung Sale Amaromda Petrol Diesel Amadi Aviation Turbines Fuel Gidi GST Sandri Kanaguma Karana GST Lakpadagi LPG gi Mamal Cylinder Amada Lupa Kuntranito Hengale Haribo Wafamasi Aranbani Haiki Face Media Krada Akuna Tingajo LPG gi Mamal si Equigi GST Lakpadagi Lupa contract to Hengale Haina, Arang Aina Perpakra Tingazi, Adu Madugi, Adu Equigi, Asim Madi, Madu Sumde, Havadic in Hamatumda, GST Lakpatagi, Lupa contract toy, Equigi price, Equigi LPC Handare, Equigi Jundariba price to ga, Equigi July Priceiga,
कोई खेना उसे लुपा कुंट्रा इंटो नहीं GST की परसेंटेज 5% नहीं अदुगी ममांगदा कोई की भेट की परसेंटेज ना 5% हो रही LPG की मतंगदा अदुना मधुगा चेंजेस मत लेते तब कोई की मागी बेस प्राइस आइडी मागी बेसिक प्राइस तो डिक्रीज तौर पर मतुंगिना होजी कोई लुपा कुंट्रा नहीं थोई कोई की हान की रेट की कोई LPG की रेट से मार्केट कोई दुमना कोई फंगे Narcotics and Affairs of Border की कांगबो मना मियोय अहम लुपा लाख होमपुरों की ओइगदब हेरोइन पाउडर ग्राम संवागा कोनना ngarang nungtil pung ohum nom taba matamda kaksing longkhai gi restaurant amagi manaktagi fare hari ngarang numidang police headquarter pangthokiba pawgi mifam amada drug mari leinaba issue singi nodal officer oiriba IGP administration Dr. Soibam Ibosana phongdokibada akang noba pawma fangbadagi Narcotics and Affairs of Border Police Station gi team amana thawal maikai digi kaksing longkhai da lakpada Maruti car 800 ama sek torubada number 4 adu phangmung yongkhibani polam asiga kona phagalaba singa dudi thangzam nandagi source yankai ni thoi apopo lekhidraba gulam sat thawal khekman mayai lekai angom bira sahini phumanga apopo amu kwatha khul amasung urikhinbam jati sor sahini phutaret apopo lekhidraba hamsendra lelong sajing karam awang lekai degini thawdo siga mari lenena NAB na kesama lokhatuna makata na thizen bagi thabak sathari amaromda lepapopo numita chief minister na mahako draft asigi nodal officer oina hek hablokpadagi drug seasonaba miyoi kayagi imung manungna pon toruktuna mateng pangbina ba harpa leire kanagumna masa masu drug thadokpa ngamdaba leirabadi manangna pa police station natraga mari leina ba SP singa tanabiu police na angam mateng pangduna social welfare department gi makhada leiriba rehabilitation center singa thangmani hairi gi body mayam dagi paisa lobani na moina madugi paisa duna asangmo paisa do cross to dum uba yagani haina tawe yari pokthagi ju lae aduga sangumandagi amasu mama du kaithenda dukan phambini hai popam yombi mama duna hairatana koi mi thare tharaga phagalaga osi mayam se sina thabak se paikhatana honari aduna karimta singnabidana madu praja mayamna handaki matang sidaida koi sidaida leiriba drug addiction aduga drug ki thabak se masi amutang kongnaba akoi mayam punna honasi Paugi mifamadu saruk yakiba additional DGP Law and Order Dr. Asthana Hangang area dagi nupiama Madhya Pradesh dagi harjit kawamiyo yamana sahi si me thada phaduna pukre haina Hangang police station report ma lakhi report adu yumpham oirga Manipur police na thibomgi thabak sathabada Madhya Pradesh ki police ki mateng elwene na darwa dehar police station gi manung senba mafam amadagi aswangam yawduna kanma ngamle senari banupa se Imphal da athuma tamna pork lagani hari Health Department ki diver oina khan kraba singbu chatna roi haina Health Department na phongdokiba wafambo diver oina khan kraba candidate singna yaning da phongdokre ngasi Manipur Press Club ta pangthopa paumi singa unabada diver oina khan kraba safam medhaji na haikibada mamang sahi September tang 12 dagi 13 fawba interview masung biva togduna January tang kuntra da selection tobagi notice thokraba matungda satkiba June gi tang kuntra da selection tokraba diver sing chatna roi haina anover notice sama thokpasi yaning de order cancel tokiba sigi maram karigino mari leinaba authority amasung sarkar na maram pigadabani July 8 phawgi manungda matik saba maram pidrabadi July 10 dagi akan makhongjang sangsalagani haiki basic tokna loan local matungda kogi anu government la awa matung ida open option gide ade verification thagire last thak bani mama lega koi cancel tawena tole bisi maram sate politics ki yeng dabida akogi mayam ethics akogi de yeng biraga ko security yeng biraga koi ju tang tobiragani haina ju ute adu tobiragta taragani koi ju makan makha ga sanction da horagani ten lagi JP Women College ki housing hang no leriba principal in charge ki pharmacy college asigi khwaidi ki senior oiraba ozama da puan binaba college asigi students union puning chingselakle principal in charge hapada PhD oidaba yadi haiba wafam pusilako yaroi maramdi masi regular principal hapage wafam leite mamang de college sing principal in charge asigi college asigi khwaidi ki senior oiraba ozada puhanduna lakhe college asigi academic atmosphere kai handana thamnu gi damta thuba matamda Khwaidagi senior oiba ozama principal in charge haptrabadi mahirisina khongjang sangsilagani hari
Thongju Kendri Manung Senna Isauna Mayok Narba Basikong High School da Relief Camp Hangdun Lady Miamda 5/17 Development Committee na Sanatanu Mating Pangli. Kiamasida Sorak Mio Lising Amarom Lady Committee President and Ningtiamna Committee Asina Awatar Sing Sida Angamating Pangnaba Honabani Atopa Relief Camp Amsu Hangdok Tuna Mio Kasing the Pampiri Makogi Awapakasu Yang Silly Hike. Board of Higher Secondary Education Manipur Naloba Class 10 Compartmental Examination Lising ni Tarataret July Tarag Nepal the Pangtok Lagani Examination Sigi Center Day Kona Laktokani Hari. Hozik Makata Pau Cameroon Lakting at Tim Bremerton Lomnise. SAIG TMT Bar se latest German technology season aduna state of art factory Guwahati puthok chabani masigi bar se han basundokpa product oibana calling zade taken day mapangul kali amadi amaga phajin beheli masi ayamba achauba government agency singna approve tawrba makhalgi TMT bar ne SAIG TMT bar Pinasia Coaching Center, the best and only trusted coaching center in Impal. Pinasia Coaching Center gi oja singna exam gi sem saba matamda support biki amasung mating yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba singna mai pakpa makok thongba oina bagi damaktadi Pinasia singna amatang haraba coaching center ni. Miyamna center sida thajaba thambi. In achievement of 100 days program, Government of Manipur has launched Ujala Yojana in Manipur, inaugurated by Sri T.H. Vishwajit Singh, Honorable Minister, Power, RTPR, Works, Commerce and Industries, IPR, AR and SFT, in the presence of Sri L. Radhakishore, Honorable Chairman, NPCB, NKVIB, Sri L. Leshio, Honorable Parliamentary Secretary, PHE, and Sri O. Nabakishore Singh, Chief Secretary, Manipur. Total implementation of the Ujala scheme throughout the nation. Saraswati Coaching Institute, Chimirong, Pangangani, Karak, Impal. Admission open for medical regular course for NEET UZ 2018. Class starts on 16 July 2017. Special features: supply of study material from Empower New Delhi. Special concession of meritorious, physically challenged and ex-session students. Special concession for those students who secured 400 marks and above in NEET 2017. Combined tutorial for CBSE. Admission open. Third batch class 12 CBSE 6 months foundation course. Second batch class 11 CBSE 6 months foundation course. Second batch class 9 and 10 CBSE 6 months foundation course. Class starting from 6 July 2017. Class 12 CBSE 6 months foundation come exam preparatory course for private candidate. For details contact Combined Tutorial Office Sagolban Morang Lerak Machin Bus Parking. Ladies Fitness World, Keshambat Junction, Tidim Main Road. Ihan hanbo oina hangdok chaba nupi khaktagi oiba fitness center ni. Fitness center asida aerobics, zumba amasung makhal khudingi bodybuilding equipment su thamjari. Adomna adomgi convenient oiba khudong chaba matam ama yenglaga sanaba lakpiyu. Break matung na taram nok seri makadaba boxing. Ising isaw na solaba porompat tawan thaba amadi porompat Muslim yum singda HDFC Bank ki maikai digi thum thau san thanu polam sing yen thokre. Star Sporting Club porompat Muslim ga loinana tawan thaba lakai da pangthokiba tormaduda NPP gi National Secretary Bebek Ras Wangkem Susurwaki Club ki hangi Secretary MD Harana isaw na awaba taraba singi damakta local MLA amadi DC gi maikai digi seng khara pirekle ngasi HDFC gi maikai digi tembang pirapagi damakta thagat phangdoke Thasigitang anidagi isauna mayok nariba lilong kendri miyamda district administration na hanna phawu yengbidri haina lilong higher secondary Maharashtra lilong Haroibi College lepharpam government junior high school da relief camp hangdun leba miyoi penda phongdorle all Manipur Muslim organization na coordinating committee na relief camp asida yengsin basatpada miyoi kya na penda phongdorkibani organization gi president Jalal na haikibada lambi thongi pibam phattabana hauzik ising isauna miyam awaba tahalabagi habidu sabsana khangmangamri sarkarna khanaba thabak paikal aning haiki immediate attention nama tangai padana lobi yu yum lejatraba adugumba relief camp da leriba angang singsi narakpa yabagi adugumba kiba apprehension lei as well as makhoi chinjak wat padegi tongan ba problem kya thorak pa yabagi apprehension lei loina na set na sana na ba phiron lei tabagi awaba lei ana mahi masing tambana chingba every corner da thangna ba phabai sing phangdabagi hidak langthak phangdabagi adu every corner da leriba problem jingse ko anna bagi damakta akoi government ki maikai digi maru waina tongan ba department sing na suyamna special waiba urgent attention nama mafam sida lobi yu haibase koi gi maikai digi su appeal ni
Kwaithau Laimang Konsil de Sing Isau Awabamay Nariba Yum Kulnom da Red Cross Society Tawal District Branch ki Thomi Singna Tank Manga Sadun Kusinakre Red Cross Society Tawal Branch ki Secretary ke Sadanandana Awana Taraba Singidota Red Cross Society na Angmamateng Pangmani Haiki Ngasi MZ Avenue da nauna hangdokpa Business Excellence Growth ki office ma honobi matungina Manipur Legislative Assembly ki Speaker Y Khamsa na hangdokre Growth asina hauze Manipur mafam kya da ising isauna swala mafam singda thaknaba ising sana thanma polam sing yentolagani Speaker Y Khamsa na phangdokibada Manipur da thabak phangdabu awaba kya mayokna do lariba si khara makai di growth asina kwan bangam lagani haina phangdoki mayam ama develop to the employment ya chowa sarkar na mayok pot lai posi I think PG is a gateway. Sidagi gateway mo rekanda the new thought of business mas sidagi haurani hebes ki thazabali. Ngarang numidang waram pung teruk kare halakwa duaida Commando More Post amasung taranitoy Subasam Rifles ki apun makang bomana khudeng thabi AR Post mayadagi PLA RPF ki overground walker mari phare hari police tagi phangba pawda phagalba mi sing adudi LGD source se yangkai mathoi irengwal sabalekai Asem Brozendro sai nepumapal irengwal hawairo Konthozam Indramani sai neputaret irengwal laibung amasung mayang lambam Gopal sai yangkai manga Irengbam Mairenbam Maning Lekai Dagini Makoi Tamuda Laloro Asigilo Singba Nelson Amasung Risikanta Unarubani Pagalaba Makoi Marima More Police Station da Sinakre Moyang Kendrugi MLA P Sendrigi Lamzing Makada Tha Sitang Amadagi Satharik Leba Ban Mahasov Seol Tarungi Saru Ama Oina Omba Nurathels Laikonda Mahru Singi Layak Sangdamo Ama Pangtokre Sahi Kungi Matungda Moyang Kendra Amasung Masigi Akoiba Haibatimda Pangtokiba Sangdamnaba Duda Class 4 6, 7, 10 Kanglof Ani Tungna Pangtoki Kendra Singmanunda Labor School Gi Mahru Samani Purom Nasarwaki MLA Office Moyang Kendra Executive Member P Priyovartana Hawalilaba Mahru Sinda Akoibu Pibam Matokram Nangak Senduna Tongani Amadi Akoibu Pibam Kairakpana Mueba Koida Kari Seteng Tengnagada Haibadu Kanganamaki Panam Toromasi Pangtokani Haiki Differently able singi leriba social welfare office ki pibam asukimatik pibam sokle marilenaba minister na iram asida miang sangbinaba relief center for the welfares of differently able persons Manipur na pukning singsile minister sing amadi officer sing na sinda barrier free access Wengani Haina Laktoga Masamaki Department Lambi Pava barrier free access when Bangamdaba Sila Tivani Masina Takpadi Department Sida differently able person sing laning the Amadi Sanganing the Baoina Silabra Haivigi sing na the Bangamde Hiramasida Chief Minister Natumatam the Miang Sangyu Hari Manipur da Kundariba Tungan ba sing amadi tamda leriba yellow mi singbo kananaba Manipur da ILP sanalu haiduna sangsin kiwa miyam ihogda tawana ponta pikraba miyamna lamjing maira haina mington pikraba sapam Robin Hood na lekidaba anirak suba kumlon thorom thasing tang Nepal da miyamna awasing haina khangnaba lamjing maira singda JCLPS na sinduna pangthoklagani haina ngasi JCLPS ki office da pangthokpa pawmi sing unaba amada JCLPS ki convener Arjun Telaibana phongdokre Mana makata na phangdokibada numit asida lamdam asid leiba tongan ba yellow missing na isa gi sinta leptuna surga view numit asigi ayu angan bada Anand Singh Higher Secondary School da haikat lekat tamba amadi laishol torba matung lamjing mera sing da setuna miyam gi oiba kananai na ba thorma ma pangthokani numidangi matamda sapam Robin Hood na soktuna awasaina khangduna leikiba mafam Khurai Telepati da mairakatuna Miyam gi oiba thoroma pangthokani numit asida pangthokadiroba miyam gi mifamda tongan ba hiramda kananai nagni haina phongloke miyam na mahu kaukom thokte maramatuna lakliba sahi sigi su tarik nipan mang lekidaba numit akoi gi July gi tarik nipan asimaktada amuk su mang na yata pham oiba ma ki aroi mathomang pangthokiba akoi na lamjing maira singai na nuthon khaba awa singda Miyam Hubna, Akoi Mahaku Ningsingba, Lunana, Mana Pamzaramba, Amadi Miyam Nangasi, Langtuna, Manipura, I'll be Sanangadabani Haibagi, Wakalung the Lunana, Sansila Ihosa, Amon in or Hamnabagidamukta, Hijabatari, in or Hamnabagidamukta, Sigumba, Miyam Kananaba Ama, the CLPS na, Robin Hood Maham the Kai.
ikai kumnaba utpag loinana miyam ga chawba mafam jagani. Imphal Urban Cooperative Bank ki Board of Administrator ki mifamna General Manager suspend tore haibasi rule gi wang madani senaba yaroi haina Imphal Urban Cooperative Bank Shareholders Welfare and Development Association na phangdukle Manipur Press Club ta pangthopa pawgi mifamamada association gi secretary Tingbaizam Bimolna Manipur miyam gi amata ngaraba bank asibu kangkhong sahenduna irang thokna naba honariba singa sigi matakta Chief Minister na miyang sangbiu haiki Love ki Ming Lana Uhanaba Honorary Dabani Haina Maoist Communist Party Manipur Standing Committee Coordinator Kayong Hans Mang na Tadropa Serola Manakangli Serola Cinemaka Taraduna Lova Sigming Seasonaduna Aranbom Ongda Senkai Tungai Setaba Senja Tunja Setanaba Honaba Madi Ming Seasonaduna Lanagi Tabak Torum Singa Kudung Sava Lonanaba Honaba Kudimak Lepkudabani Aduguma Tabak Sataram Lova Sing Adu Lofasina Ngak Bibetawi Hari Makoina Kongot Lova Senpam Sing Sahi Sigi October Gitang Taranipal Fawi Manungda Masa Masana Singdo Kadabani Amadi Miamda Lale Haina Sangzagadabani Karigumba Lova Sigi Mui Singna Aranba Tabak Tong Singda Yorumba Toklabadi Piriba Matam Asi Fawi Manungda Aranba Tabak Asigi Damakta Haijadraba Toklabadi Ahak Paserak Pinanaba Lova Sigi Standing Committee na Warek Lori Hari Haribo October Tang Taranipal Fawi Manungda Masa Masana Sumtok Serba Singdi Luf Asinangak Pigani Matam Laringaida Sengdok Sanaba Honanaba Nasu Serola Sinak Kangale Social Welfare Minister Nemsa Kibgena Mission Blands School Hikak Pokpida Sengbek Taragi Temang Pikre Ngasi Temang gi Polam Sinabagi Thoromda Department Sigi Deputy Director Disability Tongnawgzam Dilip Kumar Amadi Ate Officer Singh Surwaki Deputy Director Dilip Kumar na Disabled Orba Singi Yengduna Government ki Tembang Laktingai Minister na Masagi Maikai digi Ahanboy na Mating si Pangmuni Haiki Blind School Sigi Principal Paringkom na Sahi tara mga palamba mamangi government na mating pangbina ba haizirubuda paisa lekte haina haibiraki adubu en birengi anoba government da haizirubuda matamda social welfare minister ga unahanduna school si sarkar na loksinabagi wari fawa sanahan ki government na sigi singda satlu haiba kholawa si mit udrba singi su saru yawre haiba singi miyam gi thajabani haike sahi ta mga chup na lairaba aikoi sason pariba government na aina Angang singsa strike tawi, hunger strike tawi, aduga assembly holder kap tu khot tu sara heli adubu paisa laite Manipur paisa laite government paisa laite tumil layu hai bine go to hill sing chalu habi kholau she mamit udab singi disable gi suk sod jaure hai bise ai thajabne Kung Turel Pathok Padagi Porompat Tawan Tabaleka gi Yum Kai Singna Tumjin Badagi Unemployed Youth Alliance Association na Tawan Taba Community Hall the Hang Relief Camp that Yumthong Som Kunipan gi Seng Hawaii Thau Tumna Singba Association na Sin Tokre Relief Camps Asigi Namuta Mateng Pangbira Kiba Local MLA DC Imphal East Jila Parishad Member Pradhan Amadi Lanai Mui Singbo Association na Sina Tagat Mafongdokli Kangla water supply gi intact pump house sengwat kadaba maramna tha sigitang mapal ge eupung Nepal dagi numidang wairampung ani phawba 33 kV kumal lampak dagi kaisampat power house phawba puriba area sina konba mafam singda hairu matam asida mai fangloi hari amoromda lilong sub division gi manungda leiba transformer high steel lines amadi LT lines sing ising isaw na maram oiraga miyamda khudong thiba mayok nadana ba mai muthatle miyamna power line sing asi sokpi dana ba arfil tawri Moirang Kong water supply gi settlings teng thokadaba maramna matam khara ising piba ngaukhiroi masigidama ising lobiraba singna waru bidanaba executive engineer na khanglakle hauji amuka natem bre amatang lominaksi Bhai Gurudas Group of Institutions Sangarur Punjab na students khudingma ki imagination ki path discover tawbogi mathakta knowledge ki importance matik chana pi bama phamni education piba khatang natna hayengi yumbiro puthokwa institute ni City suara jengge kering bantu teacher musi kali gam sa sidi yo sida ni he matsigi yo sidi tata tiskoni ne adudi sanagi mo yangna sinbi andre Beneath 100 meters from the Earth's surface,
naturally filtered through saline stones, pure, clean, and healthy water. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule Amukisona Tranoksari Makataba Pausing Council for Anti-Poverty Actions and Rural Volunteers Uruf Imphal East Sinduna Climate Change and Oil Explorations in Manipur Haibasida Nomigoiba Consultation Program Manipur Press Club the Bangtokre Consultation Program da Tongan Balam the Kang Herba Myokiana Sargaki Council Secretary Mizamudina Climate Change na Uhelakliba Amadi Oil Exploration Matanga Meampuna Kaminana but Thormasi Pangtopani Haki Naramlakai Narol Yafakol Sinduna Tarasuba Meritorious Award Pibiki Tormama Ngasi Naramlakai Community Hall Pangtokre Tarmaduda Consumer Affairs Food and Public Distribution Gi Minister Karam Syam Yongna Myokiana Sargaki Nursery Digi Class 10 Pawda Leba Mairoi Singda Manamatum Piduna Puning Tawaki Minister Karam Syamna Apaba Kunayama Uhenge Hairabadi Sinpam Kudimakta Lady Singna Society da Maki Topum Topa Tabak Adu Subsana Tawdabani Langtabal Kendra Si Awang Matak Pawa Sangwat Sagan Panam Tamli Haiki Manipur State Disaster Management Authority Chairperson Chief Minister N. Biren Oire Member da Punamyoy Mapan Half Cre Member Sing Manungda Tamenglong da BJP Gi Meb Oikiba Adim Pamay DGP Manipur Singba Sangnaraba Myokia Yauri Wangoi Municipal Council Gi Ward number 3 na Koliba Ngangkhong Maril Gi Kilometer Amarom Sangba Masang Si Ngasi Sengdokre Hari Malom Makha Sorok Maning Ngasiyu Nupigi Asiba Haksang Man Leramle Sahi Nepurongi Longa Oigani Number Police Station da Siba Haksang Local Lagamasak Maming Kangdok Nabigi Damta Rims Ki Mokta Thongkre BJP Yuba Morsa Sandal District President PS Moniring na Losingba Kangbu Mana Sandal Kristanda Loisindana Ladiba District Sport Complex Ki Pibam Yangsin Kre Miyam Amasung Sanaroi Kamarum Dagi Wakat Lakpadagi Sport Complex Asigi Pibam Yangsin Lubada Penningai Oidaba Pibam Mamada Lerma Tenaki Complex Asi Yangsin Luba Matung Mapamuda Sariba Nursing Home Pibam Yangsin Ki Sagatli bagi Fibam Madu Ubada Tim Madu Apenba Oikide Tungda District Hospital Gi Doctor Nurse Amasung Staff Singa Wariwatai Saki Government Special Doctor Amasung District Hospital Asigi Analang Singi Kudong Sabak Kamaram Tambagi Damangta Apenba Pongdoki Loisindana Leriba District Sport Complex Amasung Nursing Home Asi Tuba Matamda Loisin Bina Mapukning Singsili Hausi Makatana Ngasigi Sanawi Paulo Minase Ngasih sana bagi pauda yang Nepal Suba State Level Subrto Mukherjee Cup International Under 14 Boys and 17 Boys Football Tournament 2017 Lakniba Jungitang Tarani Thoidigi Taranipal Fawa Tawalamadi Kaksing District Mapamari the Pangtolagini Haina District Youth Affairs and Sports Tawalna Tadropa Cherolamana Kanglakli Thasi Tang Kungatarutagi Matangtagi Tara Pawa Orissa the Pangtokadurba Juniors Girls National Football Championship that Yanaba Kankraba Manipur team gi White Thailand Debi Kogi Anaba Namaram Oiduna Maki Mota Impal West District Football Association gi Ais Balesuri Kankre Marilainaba CS Sang Singa Loinana Course Amadi Manager da Thasi Tang Taret ki Ayupung Taret Minute Kuntra Taba Matamda Artificial Top Ground da Pisilak Naba Kangali Tha Sigitang Mapalda Thawal the Pangthok Kadurba District Football Association gi Referee Clinic da L Yaima Referee Instructor Oina Kankre Haina All Manipur Football Association gi General Secretary Thadropa Cheronamana Kanglakli Mamang Thagi October Amadagi Tara Suba Sub Junior Boys National Football Championship Northeast Zone Qualifying Round da Saru Yanana Sanore Kuntrataru Trial Come Coursing gi Damak Kankre Senior Lifting Power Lifting Championship da Yagda Power Lifting gi Lifter Amadi Official Sing Khanabagi Trial Selection Tha Sigitang Mapan gi Pung Nepal Tabada Kaisam Thong Elangmam Lekai gi
ELBBTC da pangthoklegani hari akupa marol all Manipur Power Liftings Association Manipur dagi khanglaba yagani hari makhatana sanawi paw boy ningthojam dagi phambigani Taruk Suba Let El Kuber Singh Memorial Kendra Wise Likam Knockout Open Kang Tournament ki ngasi sana kiba match da Wangoi Kendra Kangkut Team A na Wabagai Kendra Kangkut Maiti Bapikre Manipur da Kang Masana Hena Sakol Hana bagi pandam da Manipur Kang Association gi Emiyang Makada Lining Thok Sana Mahi Kang Association Wangoi na Sinduna Tha Sigitang Anidagi Kangkut Tarahumdoi na Group Mari Thok na Khaidokuna Wangoi Longjam Lekai Community Holder Sathariba Taruk Suba Let El Kuber Singh Memorial Kendra Wise Likam Knockout Open Kang Tournament ki ngasi sana kiba match da Wangoi Kendra Kangkut Team A na Wabagai Kendra Kangkut pu Panjal Kunithoi Taramatoi Kaptuna Maiti Bapi kibani Sathariba tournament asigi hayeng kangsang asida Thongju Kendra Kangkut amadi Wangoi Kendra Kangkut Team D ga sanagani FC Kapam Team B amadi Sabung FC Sathariba Ahanba Kapam Development Club Invitation Football Tournament ki quarter final sangkhre Kapam Development Club Kapam na Sinduna Mamang Thagitang Kulumdoi Kapam Playground da Team Kuntrana Grubani Thongna Khaidokuna Sathariba Ahanba Kapam Development Club Invitation Football Tournament ki ngasi sana kiba Ahanba match da FC Kapam Team B na ARCFF Team B bu penalty da goal mari ahumda maiti biduna quarter final sangkhibani ani suba match ki sana kibada Sabung FC na Thampi FC bu goal ani sinoda maiti biduna quarter final sangkhre Thagasri boy hozi makata na ngasi nomagi oikiba engase pau lobise ngasi gi oikiba ai ngasa ki pauda ICAR lampaki patgi prepa paugi matung inna ngasi gi kwaidgi sakiba Celsius degree kunma fal dasmik mari kwaidgi ingba Celsius degree kunitoi dasmik ama Nuksita yawa ising manil gisang ayuk da sa damar putra ni toy nuktil da sa da humpumapal oike ngasigi nung suki bagisang mari dasmik mapal millimeter ni Aroy badamuroy papausing Thahung manung da lok payaba phau makal government ki maikai digi lohol oina natraga phawdi oina lemna piragani haina safe minister na phangdokre Lising ni tara mari da sanga ke ba Thalon Primary Health Center ge nova building asi power season na leiri amadi Rajni Ranjan Rasmi bu Manipur ki Chief Secretary Hapre o Nabagishore Chief Secretary Phamdagi lokto ki bu Ningthokongi Praja Singh yaning nok thongdokre Nasigi dia estimate pijo pau matang slojere meng tabir punuma pu amukana khrondre